Tronglaobi thogdokta chenabani haiba ama NIA fare JSC gi hokibel piltareta Bishnupur district ki manung chanba Tronglaobi awang laikai moirang dilai begu mama da bom pokai handuna attack tawkiba thogdokta chenabani haiba Espalal koba mioi ama NIA gi team amana phakre mark special NIA court Imphal da puthoklaba tungda numitara ni police custody da remand lawkre hairi pharaba Espalal tongan da case kaya maru ina torbung bomb blast molnom firing Kafrang area firing Bishnupur district ki CRPF ke manak thoki banong mai kapagi thogdok yauna tongan ba crime kaya da chenabani haiba khangba ngamle haina so paw sina makha tari Arambai tengol gi luching pural Korounganba Khuman gi update gi lokot charake achumba thoglakle hojik aingonda personal attack tawrakibadudi kaisu khande adubu Tronglaobi gi icha ani hatkibadуда tampaki mina logtunaraga tawba mali kaina haiba proof lei kaina che usinnaduna tawsinnaba ngamba amadi maitei furup pumnamapu Chentha handuna aranba tahankiba adudi lemna tokpa pharoi ahaldo khakta nate maga wakolon manaba khureki ina lai saba singdo ireipak ifurup asigi geknabani narco terrorist singna sel piraga thadoklakpa hui singni makhoi leibak miyamna warakpa chumgani lannai oigera luf oigera highway thingba sel khaiba sing pharaga NSA Pangani Home Minister Lamdam asida lifeline oriba national highway singda sel khaiba natraga lambi thingba natraga driver singda kihan khanganbana chingba sathariba sing pharaga NSA panduna detain tawgani haina Home Minister Govindas Konthaujamna phongdokre ahanba Manipur Rifles ki parade ground da pangthokiba anawba lenga asigi thabak thoram sing uthokpagi thoram da Home Minister Govindas Konthaujamna hai Manipur gi lifeline oriba national highway sing ase ayamba matamda thingbana chingba chatharakpa asina Tampak lairiba miyam khak natana chingi miyam da su tangai fadana changdaba yadaba polam sing phangdabagi awaba polum kaya nangli masi yamna laibak thiba amani hiram asigi matangda lengangna kumna khanaduna oiriba phibam asi laksinaba kanna honari National Highway singda oiriba phibam asi kohannaba Control of National Highway Land and Traffic Act 2002 Regulation of Highway Traffic and Removal of Unauthorized Occupation of Physical Obstruction gi makhada notification ama thuba matamda thoklagani Notification asigi matungina highway da low kaina senkai thumkai tawriba amadi ageda panpiriba sing phangbaga loinana NSA gi makhada detain tawna bhonaragani Masida natana state asida Prevention of Damage to Public Property Act 1948 athuba matamda implement tawragani haina mangna phongdoki Mang hai Chennaba kaya leiraga so aikoi masel amuktang punsinaraga wari watai sanaduna lamda masida tangdulai taba purakna bhona minasi Manipur da khundaminariba kanglu furup khudingmangna amaga mateng pangnaduna yaifa balamdam ama oihan minasi aikoina yariba makai toknga da thajaroisi paw ma phongdokpa matamda so maduda kayamuk yamna chumlabage haibasu verification tawminasi haina mangna makha taki Brown sugar ni Chenaba gram 474 phangkre Chwarchan police station gi makhada leiba Lower Mission Bank Hingtam lamkadagi police na Hyundai Creta registration number MN06L3170 galoina na miyoi ama faba galoina na mangondagi sapon kef kuntraga humdoi da yauramba Brown sugar ni Chenaba gram 474 phangmangam kre haidi Huran kiba Creta phangle Delhi police station na kre Chwarchan police ki kangbu amana huran kiba Creta amuba machugi gari kangbai dagi phangkiba ga loina gari adu Delhi police station na kre Delhi police na khangalakpagi matungina Chwarchan police ki kangbu amana hariba gari adu kangbai dagi phangmangam khibani gari adu gi engine number na G4FLRB 760297 aduga chassis number na MALPB 812TRM 768626 dini haina police tagi phangba paw amana haidi Arunachal Pradesh ta China gi PLA na India gi lanmi sing thingle haibagi report tawnarakle India gi saruk ama oiriba Arunachal Pradesh ki tungan ba mafam kunga taret pu China na makhoi gi londa maming thonjile haibagi wathok lairinge gi cheirakta Indian force na state asigi taksing sector da leiba maruiba patrolling point sing da security gi fibam yengsina bhona bada China gi PLA na thingba piri haina People's Party of Arunachal PPA gi fact finding committee amana phongdorakre wafam ase unilenga ki maikai degi di aranbani haidi PPA ase Arunachal Pradesh ta 1977 ta semkibani hojik state asigi member kuntra gi manungda masigi MLA ani yauribani party asigi hanagi minister amasung chief advisor Kafa Benjaina tha asigi tarada taksingda chatuna yengsiluraba matungda wafam sing asi phongdorakibani ubana solution nate naha singna masigi wakal khaloidabani Dr. Asem Babina chahi nipan dagina kunga manga fawbuda lariba naha singna social media sijinabada yamna section gadabani
Inkhalagliba nahasingna suicide tawbagi wakhal asi sukhan khaloidabani suicide tawba haibasina solution ama natraga pambai ama oide thawong asi ngaihaki oina khalakpa fataba wakhal amani wakhal asina mamal yamkhraba miyoibagi mapok asibu manghanaba honaroidabani haina Manipuri University gi Department of Psychology gi Assistant Professor Dr. Asem Babinana fongdorakli Manipur piklabasu nupi macha nupa macha yauna mapung marai faraba miyoina fawba suicide tawbagi thawdoksing toina thokchilakpadagi pauche asiga hakthengnana unaduna thawong asigi matangda wari sarubada mahana wafamsing asi fongdorakpani Haujiki nahasingna suicide ki tendency hengalakpa amadi wakhal khantaba ngamlaktabaga loinana mental health ki khudongchadaba kaya mayoknariklibasing asigi matangda hangba wahangsing paukhum piraduna mahangna hai miyoiba amagi punsigi chahida tangkak ahum thongna khaidokpa yai tangkaksing adudi childhood adolescence amadi adulthood haibasini childhood haibasina piklingaidagi na chahi 10-13 13 fawbi manungda laiba angangsingni adolescence haina khangnariba na chahi 10 dagi na 19 10 fawbi manungda laibasingni masagi chahi 10 dagi hauraga masidagi helabasingna adulthood ki manung chali hojiki matam sidadi angangsing asi yamna advance oire adubu chahi 9 10 dagi na chahi kungamanga fawbagi matam sida angangsing asi section na yengsinbiba amadi ningthina counseling piduna semhaugadaba matamni Teenage ki matam haibadi puberty ki matam dadi wakhal khantaba ngamdaba emotion control tawba ngamlaktaba yawi karisu leitaba maram amagisu henjina khanjinduna stress anxiety kaya pokhanba amadi consequence kaya khantaba ngamhande Teenage ki matam sida physical change tawbagi matam su oiri wakhaladi mapung faraba ama oina khanjaba adubo makoina lawba waref aduna mapung faraba mioi amagi waref oibadi yadriba matamni masana di makoisu mapung fare haina khanjagani maram asina saurabasu khangsaw sawwa amukso hekta nungaitaba apam nungsi poklakpa brain su mapung fana develop tawba loidribani na tungda kari oirakani haibasu khanba ngamhande matam sidana khwaidagi khudong thiba thokpagi tanja sing lai ngayaki wakal amadi mingondagi impression khara phangnabagi damak social media gi platform sing oiriba Facebook WhatsApp amadi Instagram na chingbada ngawrai matam sida nupi macha singda cyberbullying kaya thorai wakal mapung fadriba angang singna social media khutpai narakpasi angang machada thangpi baga champanai social media da mina fajadaba comment pirakpagisu hekta nungaitaba khangna chanaba nupa nupi na haiba yadabagi su wakal nungaitaduna tawhaidaba thabak kaya tawrakpa yawri pumnama asina depression anxiety stress kaya pohalai preteen dagi hauraga angang machasingna mobile phone pairakpada yamna cheksinningai oiri masigi matamsida marumapang imung manungsinga loinarakpa amadi apam nungsi khanglakpa matamni makhoina aningba adu phanglagadi nungaiba phangdragana hekta nungaitaba amasung henjina khanjinbagi thawdok thowalai Teenage ki matam sida lairiba angangsing loinaba matamda su mama mapa oibasingna cheksinna haisingna loina bigadabani makhoida hektamak ngangba chaibana yaroi matam sida makhoina nupa nupi kaina bagi ningba thungdabagi ikaiba sauningbagi mayai kaba chinja kaya sasilakpa amasung suicide tendency fawba puhalakpa matam oiri School da mamanaba singa loina bahitaba imung manunggi problem na maram oiraga tawhaidaba kaya tawrakpa yabagi matamsu oiri makhoigi masada stress anxiety lairi haibase yambana masanasu haidokloi angang kharan haidorakpasu yawi adubu makhoina depression mayok na stress lairi haibadagi mathanta tumina ungduna lairakba khangsaw sawba mathanta kapa mobile phone adumak paiduna lairaklaba yumda laininglaktaba school chalu haiba yaraktaba hairiba thawong sing asi uragadi mental health practitioner ama amasung psychologist ama tana hubana khwaidagi matang chaba oigani hairaki assistant professor Dr. Asem Babinana Meehatta na hai khwaidagi hena phabadi teenage ta lairiba angangsing asi changnaina psychologist amaga toina wari sahanba kanai maramdi masina makhoigi mental health ki status adu khangdokpa ngami haujik lairiba school college sing asida su psychologist amamam tangai fadana thambigadabani hairaki truck driver amagi gari manungda sirambadagi Manipurda loaded truck sing changba thingkhre ngasai pung 9 lom tarakpada Imphal pochai pusingadaba truck amagi driver ama masagi gari du Assam gi Jirigat PS mamangda khamdana thamlingai da gari manungda sirambadagi pen raba driver singna Imphal tamna pochai pusingadaba loaded truck sing changbada athingba thamkhre laiki driver adugi maming Nagina Kumar Mahato Nifu apokpa Ram Prasad Mahato kawi Bihar gi Nurayanpur dagini haidi thawdosigi matangda pauche sina phangba report amadadi mahak hanadagi masangam daduna leirakpaga loina matam sangna gari khamduna leirakpada hakchangi phibam sokjilakpadagi kanmangam hogdana laikidaba oigani haidi mahak pujiri gat ki layang sangamada pukhalubada doctor na siriga purakle haina phongdorakibani haidi thawdo asedagi driver singna laikidrabagi imungda lengangna compensation pidriba fawba Manipurda loaded truck sing changba yarwe haiduna thingma thamkhre haidi